ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯍꯨꯝꯗꯣꯏꯒꯤ ꯑꯣꯒꯁ 15ꯗ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯁ꯭ꯔꯤ ꯃꯥꯌꯦꯡꯕꯝ ꯀꯣꯏꯔꯦꯡꯅ ꯖꯣꯟꯁꯇꯟ ꯁ꯭ꯀꯨꯜꯒꯤ ꯍꯣꯜꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯈꯤ ꯂꯥꯏꯚ ꯑꯣꯏꯅ ꯁꯟꯗꯣꯛꯄ ꯍꯧꯈꯤꯕꯅꯤ ꯖꯣꯟꯁꯇꯟꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯅꯥꯎꯟꯁꯔꯅ ꯆꯥꯟꯗꯝ ꯒꯣꯄꯥꯜꯅ ꯑꯣꯏꯔꯒ ꯔꯥꯖꯚꯕꯟꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯁ꯭ꯇꯨꯗꯤꯑꯣꯗꯅ ꯌꯦꯡꯈꯣꯝ ꯖꯨꯒꯦꯁꯣꯔꯤꯅ ꯑꯅꯥꯎꯟꯁꯔ ꯑꯣꯏꯅ ꯂꯩꯈꯤ ꯃꯗꯨꯅ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯊꯧꯔꯝ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩꯇꯔꯦꯠꯀꯤ ꯃꯦ 12ꯗ ꯑꯀꯥꯁꯕꯥꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯤꯄꯨꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯄ ꯍꯧꯈꯤ ꯆꯥꯟꯗꯝ ꯒꯣꯄꯥꯜꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯄ ꯁ꯭ꯇꯥꯐ ꯑꯥꯔꯇꯤꯁꯠ ꯑꯣꯏꯈꯤ ꯃꯊꯪꯗ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔꯁꯨ ꯆꯪꯂꯛꯈꯤ ꯈꯥꯏꯗꯦꯝ ꯅꯕ ꯀꯨꯃꯥꯔꯁꯨ ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯈꯤ ꯏꯝꯐꯥꯜꯗ ꯁ꯭ꯇꯦꯁꯟ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯥꯟꯗꯝ ꯒꯣꯄꯥꯜ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯥꯔ.ꯀꯦ. ꯑꯆꯥꯔꯌꯥꯅ ꯁ꯭ꯇꯦꯁꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯍꯨꯝ ꯂꯩ S.K. ꯃꯤꯁ꯭ꯔꯥꯅ ꯄꯦꯛꯁꯀꯣ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯏ ꯑꯇꯨꯜ ꯃꯨꯈꯔꯖꯤꯅ ꯗ꯭ꯔꯥꯃꯥ ꯅꯥꯔꯥꯌꯟ ꯄꯔꯋꯥꯅꯤꯅ ꯁ꯭ꯄꯣꯀꯟ ꯋꯥꯔꯗ ꯄꯥꯏ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯅꯤ ꯑꯃꯒ ꯃꯄꯥꯟꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔꯁꯨ ꯂꯥꯛꯂꯦ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯙꯤꯔ ꯈꯥꯏꯗꯦꯝ ꯅꯕ ꯀꯨꯃꯥꯔꯁꯨ ꯆꯪꯂꯛꯂꯦ ꯃꯉꯥꯃꯛ ꯁ꯭ꯇꯥꯐ ꯑꯥꯔꯇꯤꯁꯠ ꯑꯣꯏꯅ ꯂꯩꯕꯅꯤ ꯄꯦꯛꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯆꯥꯟꯗꯝ ꯒꯣꯄꯥꯜꯅ ꯃ꯭ꯌꯨꯖꯤꯛ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁꯅ ꯁ꯭ꯄꯣꯀꯟ ꯋꯥꯔꯗꯁ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯙꯤꯔꯅ ꯗ꯭ꯔꯥꯃꯥ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯈꯥꯏꯗꯦꯝ ꯅꯕ ꯀꯨꯃꯥꯔꯅ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯥꯏꯗꯨꯅ ꯐꯖꯕ ꯊꯧꯔꯝ ꯀꯌꯥ ꯁꯟꯗꯣꯛꯄ ꯍꯧꯈꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕ ꯑꯇꯩ ꯏ ꯄꯥꯎꯁꯨ ꯌꯧꯕ ꯉꯝꯗꯕꯅ ꯃꯇꯝ ꯑꯃꯠꯇꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯧꯍꯟꯕ ꯉꯝꯕ ꯔꯦꯗꯤꯑꯣꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯏꯁꯩ ꯂꯤꯂꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯏ ꯄꯥꯎ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯈꯤ ꯉꯁꯤ ꯆꯍꯤ ꯍꯨꯝꯐꯨ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯔꯤ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯃꯔꯤꯒꯤ ꯃꯥꯔꯆ 22ꯗꯒꯤ ꯏ ꯄꯥꯎ ꯁꯟꯗꯣꯛꯄ ꯍꯧꯈꯤ ꯑꯥꯔ ꯀꯣꯟꯁꯇꯦꯟꯇꯥꯏꯟꯅ ꯑꯍꯥꯟꯕ ꯑꯦꯁꯤꯁꯇꯦꯟꯠ ꯅ꯭ꯌꯨꯁ ꯑꯦꯗꯤꯇꯔ A&E ꯑꯣꯏꯅ ꯂꯥꯛꯈꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯑꯥꯔ.ꯀꯦ. ꯕꯤꯖꯣꯏ ꯁꯅꯥꯕꯨ ꯁꯕ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯗꯤꯄꯨꯇꯦꯁꯟꯗ ꯊꯥꯔꯛꯈꯤ ꯑꯥꯔ.ꯀꯦ. ꯃꯩꯄꯥꯛ ꯁꯅꯥ ꯑꯃꯗꯤ ꯒꯧꯔꯍꯔꯤ ꯁꯔꯃꯁꯨ ꯗꯦꯛꯁ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯂꯥꯛꯈꯤ ꯕꯤꯃꯣꯂꯥ ꯗꯦꯕꯤꯅ ꯑꯍꯥꯟꯕ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯑꯣꯏꯈꯤ ꯃꯈꯣꯜ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯄꯥꯎ ꯄꯥꯕꯗ ꯕꯤꯃꯣꯂꯥ ꯗꯦꯕꯤ ꯐꯥꯎꯈꯤ ꯂꯥꯜ ꯒꯣꯄꯥꯜ N.K. ꯁꯅꯥꯖꯥꯎꯕ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤꯁꯨ ꯄꯥꯎ ꯄꯥꯕꯗ ꯌꯥꯎꯈꯤ ꯑꯌꯨꯛ ꯄꯨꯡ 7:30ꯗ ꯃꯤꯅꯤꯠ 5 ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30ꯗ ꯃꯤꯅꯤꯠ 15ꯒꯤ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯏ ꯄꯥꯎ ꯌꯧꯍꯟꯕꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯄꯥꯎꯅ ꯃꯄꯨꯡ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯑꯁꯤ ꯃꯤꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯅꯩ ꯆꯤꯡꯗ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯄꯥꯎ ꯆꯦꯅ ꯌꯧꯕ ꯉꯝꯗꯕꯅꯤꯅ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯂꯧꯅꯩ ꯀꯣꯟꯁꯇꯦꯟꯇꯥꯏꯟꯒꯤ ꯃꯊꯪꯗ ꯃꯥꯏꯕꯝ ꯍꯔꯤꯆꯣꯔꯣꯟꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯦꯁꯤꯁꯇꯦꯟꯠ ꯅ꯭ꯌꯨꯁ ꯑꯦꯗꯤꯇꯔ A&E ꯑꯣꯏꯈꯤ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯔꯝꯕꯗꯒꯤ ꯊꯧꯗꯥꯝ ꯏꯃꯣ ꯃꯆꯥꯁꯨ ꯄꯥꯎ ꯄꯥꯕ ꯑꯣꯏꯅ ꯆꯪꯂꯛꯈꯤ ꯊꯣꯛꯆꯣꯝ ꯒꯣꯕꯤꯟꯁꯨ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯄꯥꯎ ꯐꯖꯅ ꯄꯥꯔꯝꯃꯤ ꯑꯥꯏꯁꯣ ꯁꯔꯃꯁꯨ ꯄꯥꯎ ꯄꯥꯔꯝꯃꯤ ꯄꯥꯎ ꯐꯖꯅ ꯄꯥꯔꯝꯕ ꯁꯦꯔꯥꯝ ꯃꯪꯒꯤꯅ ꯍꯔꯤꯆꯣꯔꯟꯒꯤ ꯃꯊꯪꯗ A&E ꯑꯣꯏꯅ ꯆꯪꯂꯛꯈꯤ ꯃꯥꯒꯤ ꯃꯇꯝꯗ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯊꯧꯔꯝ ꯑꯣꯏꯈꯤ B.B. ꯁꯔꯃꯁꯨ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯅ ꯆꯪꯂꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯦꯜꯂꯤꯗ ꯊꯥꯗꯨꯅ ꯅꯦꯁꯅꯦꯜ ꯕꯨꯂꯦꯇꯤꯟꯗ ꯌꯥꯎꯍꯟꯕꯗ ꯄꯥꯎꯒꯤ ꯁꯦꯛꯁꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯃꯊꯪꯗ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯙꯤꯔꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯅ ꯗ꯭ꯔꯃꯥꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯛꯈꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯏꯅ ꯁꯤꯂꯥ D.C. ꯗꯤꯂꯤꯞ ꯃꯌꯦꯡꯕꯝ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯥꯅꯟ ꯀꯨꯃꯥꯔ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗ ꯆꯪꯂꯛꯇꯨꯅ 1980ꯒꯤ ꯑꯊꯦꯡꯕꯗꯒꯤ ꯑꯅꯧꯕ ꯊꯧꯔꯝ ꯀꯌా ꯍꯥꯞꯆꯤꯜꯂꯛꯈꯤ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯇꯥꯔꯤꯕ ꯃꯤꯌꯥꯝꯒ ꯔꯦꯗꯤꯑꯣꯒ ꯍꯛꯊꯦꯡꯅꯅ ꯁꯝꯅꯍꯟꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯈꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯂꯣꯟ ꯅꯥꯠ ꯑꯃꯗꯤ ꯈꯣꯔꯤꯔꯣꯜ ꯆꯥꯎꯈꯠꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯁ꯭ꯇꯦꯁꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯈꯤ ꯑꯀꯥꯁꯕꯥꯅꯤꯅ ꯄꯥꯡꯊꯣꯛꯄ ꯑꯦꯋꯥꯔꯗ ꯆꯥꯡꯗꯝꯅꯕꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯗ꯭ꯔꯥꯃꯥꯗ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯐꯪꯈ꯭ꯔꯦ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯁꯨ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯃꯅꯥ ꯀꯌా ꯐꯪꯈ꯭ꯔꯦ 2013ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯥꯕ ꯁ꯭ꯇꯦꯁꯟ ꯑꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯂꯩꯈꯤ ꯑꯀꯥꯁꯕꯥꯅꯤꯒꯤ ꯑꯣꯏꯅꯁꯨ 1993ꯇ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯍꯧꯗꯣꯛꯈꯤꯕꯗꯒꯤ ꯄꯥꯔꯒ ꯆꯍꯤ 40 ꯁꯨꯔꯛꯄꯒꯤ ꯊꯧꯔꯝ ꯀꯌꯥ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯂꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅꯁꯨ 2002ꯗꯒꯤ FM ꯁꯉꯥꯏ ꯆꯦꯅꯦꯜ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯗ꯭ꯔꯥꯃꯥ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯍꯜꯂꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12ꯗ ꯃꯤꯅꯤꯠ 10ꯒꯤ ꯄꯥꯎ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯍꯜꯂꯦ ꯗꯤꯁꯇ꯭ꯔꯤꯛ ꯅ꯭ꯌꯨꯁꯂꯦꯇꯔ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯅ꯭ꯌꯨꯁ ꯍꯦꯗꯂꯥꯏꯟꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯁꯤꯒꯤ ꯃꯊꯛꯇ ꯉꯁꯤꯗꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ FMꯗ ꯅ꯭ꯌꯨꯁ ꯍꯦꯗꯂꯥꯏꯟ ꯁꯟꯗꯣꯛꯂꯤ
ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯗꯒꯤ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏ ꯐꯥꯎꯕ ꯔꯤꯖꯅꯦꯜ ꯅ꯭ꯌꯨꯁ ꯌꯨꯅꯤꯠꯅ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯣꯚ ꯍꯥꯏꯕ ꯊꯧꯔꯝ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯈꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯍꯥꯎꯗ ꯄꯣꯛꯈꯤꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯈꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯍꯧꯖꯤꯛ ꯃꯦꯖꯔ ꯗꯥꯏꯂꯦꯛ ꯇꯔꯨꯛ ꯊꯥꯗꯧ ꯇꯥꯡꯈꯨꯜ ꯀꯕꯨꯏ ꯃꯥꯎ ꯃꯥꯔ ꯑꯃꯗꯤ ꯄꯥꯏꯇꯤꯁꯤꯡꯒꯤ ꯏ ꯄꯥꯎ ꯏꯁꯩꯅꯆꯤꯡꯕ ꯊꯧꯔꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯂꯤ ꯃꯥꯏꯅꯔ ꯗꯥꯏꯂꯦꯛ ꯀꯨꯟꯍꯨꯝꯗꯣꯏꯒꯤꯁꯨ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ इंटरनेट अमदी सोशल मीडिया थन्न लेरबा मतमसिदा आकाशवाणीना हौजिक हेन फबा थौरम संदोकनबा थौरांग तौबा यामनमक तंगाई फद्रे